ꯑꯍꯥꯟꯕꯃꯛꯇꯗ Pukeilangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤ ꯃꯈꯥ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯍꯤꯡ ꯑꯗꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ. ꯁꯣꯜꯂꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯊꯥꯗꯣꯛꯂꯒ ꯃꯄꯥꯝ ꯂꯝꯂꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤ ꯍꯤꯞꯅ ꯍꯤꯞꯅ ꯈꯜꯂꯤ. ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯅ ꯃꯆꯥꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ. ꯏꯃꯨꯡ ꯑꯗꯨ ꯂꯩꯁꯤꯍꯦꯟꯕꯤꯅ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯔꯤ. ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ. ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕ ꯅꯥꯔꯛꯄꯗꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ, ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯗꯨꯒꯤ ꯃꯊꯥ. ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯁꯤꯍꯦꯟꯕꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯕꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯑꯋꯥꯕ ꯀꯌꯥꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯂꯩꯁꯤꯍꯦꯟꯕꯤ ꯁꯛꯇ ꯆꯨꯗ ꯀꯔꯤꯃꯠꯇ ꯍꯟꯗ꯭ꯔꯤ. ꯅꯨꯄꯥ ꯀꯌꯥꯒꯤ ꯀꯂꯛꯅꯐꯝ ꯁꯕꯥꯅꯤ. ꯑꯁꯨꯝ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯎꯕ, ꯏꯔꯨꯖꯔꯨꯕ, ꯍꯜꯂꯛꯄ ꯂꯝꯕꯤꯗꯒ ꯆꯠꯄꯗ ꯅꯨꯄꯥꯁꯤꯡꯅ ꯃꯤꯠꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ. ꯁꯨ ꯅꯣꯝꯂꯤꯕ ꯊꯕꯛꯁꯤꯅ ꯃꯤꯒꯤ ꯁꯤꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯛꯄꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯅꯦ ꯀꯕꯤꯇꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯂꯩꯁꯤꯌꯦ, ꯅꯪꯅ ꯑꯗꯨꯗ ꯎꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ, ꯂꯥꯎ ꯍꯩꯗꯨꯝ ꯆꯥꯁꯤ." ꯂꯩꯁꯤꯍꯦꯟꯕꯤꯁꯨ "ꯍꯣꯏꯅꯦ, ꯂꯥꯛꯀꯦ, ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕꯅꯤꯗ." ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ. ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯩꯅꯧꯗꯨ ꯄꯨꯊꯣꯔꯛꯏ. ꯃꯅꯦ ꯀꯕꯤꯇꯥ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯂꯩꯔꯤꯕ ꯈꯕꯔꯁꯤꯡ ꯑꯗꯨ ꯎꯏ. ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯕꯔꯗꯨ ꯐꯥꯛꯇꯣꯛꯂꯒ ꯊꯕꯛꯀꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯇꯥꯟ ꯆꯥꯅꯅ ꯍꯣꯁꯇꯦꯜꯒꯤ ꯀꯨꯛ ꯅꯨꯄꯤ ꯈꯔ ꯀꯧꯔꯤ ꯍꯥꯏꯅ ꯌꯥꯎꯔꯛꯏ. ꯂꯩꯁꯤꯍꯦꯟꯕꯤꯅ ꯃꯥꯒꯤ ꯐꯣꯟ ꯀꯤꯄꯦꯗ ꯑꯗꯨꯗ ꯊꯕꯛꯇꯨꯒꯤ ꯍꯥꯞꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯁꯦꯚ ꯇꯧꯁꯤꯜꯂꯤ. ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯍꯜꯂꯛꯂꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯌꯥꯔꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ. ꯊꯥꯒꯤ ꯂꯨꯄꯥ 3,000 ꯑꯗꯨꯃꯥꯏꯅ ꯁꯥꯔꯦ. ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯤ ꯃꯦꯟꯕ ꯉꯝꯖꯔꯦ. ꯑꯁꯨꯝꯅ ꯈꯔ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯁꯥ ꯅꯥꯟꯈꯠꯂꯛꯏ. ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ. ꯌꯦꯡꯕꯗ ꯈꯣꯏꯃꯨ ꯀꯅꯥꯅ ꯂꯍꯤ ꯊꯛꯈꯤꯗ꯭ꯔꯕ ꯂꯩꯔꯥꯡ ꯑꯃꯒꯨꯝ ꯎꯔꯤ. ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯃꯤꯇꯥꯐꯝ ꯍꯧꯔꯛꯑꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯐꯥꯎꯕ ꯃꯉꯣꯟꯗ ꯃꯤꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯒ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯦ ꯈꯪꯗꯦ, ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ. ꯑꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯑꯀꯣꯝꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯕꯤꯠ ꯂꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯨꯡ 11 ꯇꯥꯔꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯁꯇꯦꯜꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯔꯒ ꯑꯣꯇꯣ ꯀꯥꯈꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃ, ꯃꯣꯍꯦꯟ ꯀꯧꯕ, ꯆꯍꯤ 30 ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯤ ꯈꯔ ꯆꯤꯟꯕ ꯑꯗꯨꯗ ꯇꯞꯅꯞꯅ ꯍꯦꯛꯇ ꯐꯝꯃꯤꯟꯅꯔꯨꯔꯦ. ꯃꯣꯍꯦꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯂꯣꯟꯅ ꯌꯦꯡꯉꯤ. ꯈꯪꯍꯧꯗꯅ ꯁꯥꯏꯀꯜ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯗ ꯃꯣꯍꯦꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯐꯩꯒꯟꯗ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯔꯨꯏ. ꯃꯣꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁꯥꯎꯕꯤꯡ ꯍꯦꯛ ꯂꯥꯎꯏ. ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯌꯨꯝꯒ ꯍꯣꯁꯇꯦꯜꯒ ꯃꯐꯝ ꯑꯗꯨ ꯄꯪꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ. ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯂꯩꯁꯤꯍꯦꯟꯕꯤ. ꯑꯗꯨꯃꯛ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯣꯍꯦꯟꯗꯤ. ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯞꯅꯞꯅ ꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯂꯩꯁꯤꯍꯦꯟꯕꯤ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ. ꯕꯤꯔꯦꯟꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯝꯕ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯔꯝꯂꯒ
ꯍꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯗ ꯂꯩꯁꯤꯍꯦꯟꯕꯤ ꯂꯥꯛꯄꯗꯨ ꯍꯦꯛ ꯎꯏ꯫ ꯂꯣꯟꯅ ꯃꯤꯆꯤ ꯑꯃ ꯍꯦꯛ ꯌꯦꯡꯉꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗꯨ ꯕꯤꯔꯦꯟꯅ ꯎꯏ꯫ ꯕꯤꯔꯦꯟꯅ ꯊꯑꯣꯏꯅꯃꯛꯀꯤ ꯂꯩꯁꯤꯍꯦꯟꯕꯤ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯎꯗꯕ ꯁꯥꯔꯒ ꯊꯦꯡꯖꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯈꯪꯍꯧꯗꯕꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯎꯞꯁꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯏꯁꯨ ꯉꯛꯁꯤꯛ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯊꯨꯅ ꯌꯥꯡꯅ ꯍꯧꯒꯠꯇꯨꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯤ꯫ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯟꯗꯨꯅ ꯂꯩ꯫ ꯕꯤꯔꯦꯟ ꯃꯣꯕꯥꯏꯜ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯊꯣꯡꯕꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯣꯍꯦꯟ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯅꯛꯁꯤꯟꯅꯔꯛꯑꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯦ, ꯌꯦꯡꯇꯃꯛ ꯑꯗꯨꯃꯛ ꯌꯦꯡꯅꯩ꯫ ꯅꯣꯡꯃ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯍꯜꯂꯛꯄꯗ ꯃꯣꯍꯦꯟꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯃꯤꯡꯗꯤ ꯈꯪꯖꯔꯦ, ꯃꯤꯅ ꯀꯧꯕ ꯇꯥꯕꯗꯒꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯤ, ꯑꯗꯣ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯇꯛꯄ ꯑꯃꯗꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯄ ꯑꯁꯤꯅ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯣꯍꯦꯟꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯤꯔꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥ ꯍꯦꯟꯅ ꯊꯥꯖꯅꯕꯁꯨ ꯊꯝꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯍꯦꯟ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯕ ꯑꯁꯨꯝ ꯎꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯦꯟꯅ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯣꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯛꯏꯁꯦ? ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯔꯞ ꯏꯁꯧ ꯂꯥꯡꯂꯞ ꯆꯩꯁꯤꯜꯂꯤ꯫ ꯃꯣꯍꯦꯟꯁꯨ ꯌꯨꯒ ꯈꯔ ꯊꯛꯆꯤꯜꯂꯨꯕꯒ ꯐꯥꯏꯔꯤ ꯁꯣꯏꯈꯤꯕꯅꯦ, ꯏꯃꯥꯟꯅꯕꯅ ꯁꯤꯌꯔ ꯇꯧꯔꯛꯄꯅꯦ, ꯑꯁꯤꯒꯨꯝꯕꯁꯦ ꯊꯥꯔꯛꯀꯅꯣ ꯍꯥꯏꯒꯦꯅ ꯐꯣꯔꯋꯥꯔꯗ ꯇꯧꯕꯗ ꯁꯣꯏꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯀꯛꯊꯠꯂꯒꯦꯕ꯫ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯅꯔꯤꯁꯤꯡꯁꯦ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨ ꯇꯧꯔꯝꯃꯤꯒ ꯑꯗꯥ ꯇꯧꯔꯝꯃꯤꯒ, ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯠ ꯆꯥꯗꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯑꯩꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯃꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯎꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ꯫ ꯃꯃꯤꯠ ꯀꯥꯛꯇ꯭ꯔꯤꯉꯩ ꯀꯥꯟꯗꯒꯤ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯅꯥꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯤ꯫ ꯃꯣꯍꯦꯟꯗꯤ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯣꯛꯇꯕ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯧꯅ ꯂꯤꯁꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯣꯍꯦꯟꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯣꯟꯅ ꯃꯈꯣꯟ ꯊꯣꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯁꯥꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯟꯒꯦ ꯇꯧꯕ ꯑꯗꯨꯗ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨꯗꯨꯅ, ꯂꯩꯁꯤꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯏꯅꯦ ꯑꯇꯩꯁꯨ ꯌꯨꯝꯗ ꯂꯣꯏ ꯍꯟꯈ꯭ꯔꯦ, ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯔꯒ ꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯜꯂꯛꯑꯅꯤ ꯍꯥꯏꯅ ꯐꯣꯟꯗ ꯄꯤꯈ꯭ꯔꯦ ꯄꯥꯎꯗꯨ꯫ ꯃꯣꯍꯦꯟꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯩꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯅꯤ, ꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯅꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫
Mohengi mapukningda ngasidi tan chari khanduna wakhal nungaiba mut amada lay. Leisihenbi cha ising thongba loiraga chatke tawbada nongdusu thili chuba hore. Atiyasu pungom hek mammi. Leisihenbigi wakhalda hamungda bhajuka chingkatlaga tummadi nungaini kaina sukhanje. Wakhaladu tawna Mohen kauraga punna lambida lai. Halakpagi lambida Leisihenbigi nakong maya aduda karigumba wahai khara haire. Leisihenbi mi kana laike haiduna haifet yengi. Mohenda onsiladuna pakatli. Mohena kaisu dawroiba sida laosi. Asi hairaga khodak tawba lambi amada changsilaklaga thong macha amakak panba aduda changlaga ka macha paring su laibadu Leisihenbina ui. Leisihenbina kadaidano ba changisi ha kadaidano haiba. Mohensu lakta laosi. Asi hairaga ka amada punna changminai. Mohena thongadu lonsinkre. Makhoi anigi ka hena pukningi apamba phaunaduna makhoi anigi oiba sangsara mada tauki. Leisihenbi matam kuina phangnudraba pochak ama phangbada yama nungaiba phawbagum asagi mayon amasu chongbagum tawri. Ngaihak pung amamuk lairaga makhoi ani yengnaraduna nokli tawraduna thoglai. Matamdu numidangi pung 9:30 helakle. Yum yausilakpada Mohendu magi gari machaduga chatki. Leisihenbishu yumda changlakle. Mane makuna Mangol machida famladuna mangong nupi Leisihenbi bungaiduna lairambadu ubada Leisihenbi mapukning nungsina kapche. Mane maku khangdribai pi adu taithoi. Manemna ima oibema thengkreda nangi thabakse nang wabana suloiramani tawrisi. Leisihenbina ima angang mayamgi jak oibana pak hek loisinba ngamdaba adugini. Asi haijillaga makhoi ahum adumak yumna changlakle. Jak tokpa loiraga magi phamungda changnakre. Leisihenbishu phamungda longna hiplaga Mohenda phone tawshili. Ngasagi thokiba thaudoktugi matangda noknokduna adumak wari sanari. Mohena video call tawshilai paikhatli. Mane maku takhidra khanduna earpiece thinjinduna makhoi ani juja tawduna akhat pachoy kaya sure sanaribadu. Adudagi hedokduna photo video kaya thanaduna pukningi apamba phongdoknari. Leisihenbi mawa mapuroiba nauna kainakibana chahi 15 khakta sungairi. Yamna nauri. Indrigi apamba phathaba ngamdri. Tungda kari tholakadage haiba phawba khanthadana ngaihaki oiba wakhalda hainingba wahai kaya atat akham laita phongdokli. Mohensu khangja hijaba pomnama Leisigi mapamda phongdokli. Ahing kaya di haukre makhoi anigi nungshiba icheldi ising ichawpum hengkalakli. Leisihenbi chak thongba loiraduna halakpa khudingi toina unafam aduda unaduna nungaiba sangsara mada tawminari. Mathangi numita hostel ki thaba inkhang loiraga nganna yumda halaktuna yumgi kupno mayam adu loiraga makhwangda phone adu yepsiladuna numidang wairangi ising sokpa chatli. Pukridagi ising soke haiduna non tharakpada phone adu stairdagi yeishinduna isingda lupsinkre. Athenba jaga oibana phone adu khungkatuna lokhatli. Off hangba dumak yakidre. Mathaya masana kamaina pau pini khalli. Nongalaga pau pirage khanduna dumak leire. Asomdana off lekibadagi tanja lauraga Mohen mamanaba kharaga yu thakduna Leisihenbigi wari kaya liri. Nongalaga Leisihenbi hostel lakpagi lambida lairiba birengi mobile repairing tawfam aduda phone adu semnanaba haiduna thamlamlaga amok hostel la chali. Ayuki chak thongba loiraga thorakpada Mohen ngaiduna leirami. Mohena karigina nangna phone do op adum thamiduna
Nangga pau faunadabada ai kayam wai khangdra. Ngarang ahing tumbak amta yade. Ai thabak chatkena thorakpani. Nang hana unaramgena khanduna ngai lerami. Asumna hekta manaba haijili. Asengbadi Mohen school manakta leiba mamanaba amada yu thakpa lakpani. Tan jare haiduna Laisi henbibu nungshiba saduna pauda tamsilibani. Laisi henbina Mohenda nungsina yenglaga. Dada, ngarangdo aigi fondo isingda takibagi adumak hangba yakidraba. Semnaba piramini. Hayeng luini hairakpani. Yabaga adum tawrakke haiba. Ai halage yumdasu thabak mayam ama lehau. Imasu masangam haude. Ai halage ko. Ado nangna chatni haido phazna chatlo. Ngausinabadi yaroy ko. Asi hairamlaga Laisi henbishu thokre. Mohensu mamana bohoida chatkre. Laisi henbi biren khoigi phone sempham dukan yoraduna birenda ta biren phone dubu semba loirabro. Birensu uran mityeng ama yenglaga nokmi tawraduna Nangido paidrini nangise modboard ama sinse chali singa humukti changi nyam thuna semnaba tawrage migi ama pairaga leiruba adunan yengage Laisi henbisu hoi hairamlaga lopali singa humdo biramlaga yumda halakle Birena Laisi henbigi phone ado shemi phone adugi loktusu tawramdabana Mohen amadi Laisi henbigi video photo kaya yauraga leirami Biren mamit kuptaba makai yenglaga mirak narak yengladuna magi phone da share hek tawsili Biren gi wakhanda asumna khalaklami mawa lekidabadagi yam wana khanglibana piyore Mathangi numitni Laisi henbi masasu nungaite haiduna hostel dagi liplaur ayuke cha ising chaba loiraga ngamda Biren gi phone sempham da laamli Birendu Laisi henbi lakpada nupi adugi hakchang aduda kirup yengba horaklami Phekomba jagada mamitu chaphumu hek lauthoga su yeng Laisi henbina tabiran aigi phone adubu loikrabo aidi loiramani khaladana ngamda adum laabani lao nasa su yamna chokthona su ureni nangba mi su chinba oide ngai hasta phamula nangi phone do loirabani temper glass amta naphige hoi tabire asi hairaga karisu khaluba tawda phamthai birensu wari saba haujilai ibemadi saknaga sak phajariba asi hairaga magi phone adu piraklami lising mari di tabani atopa sunatabani na ahumga changa di hek thamamuko Laisi henbigi wakhalda birengi mityeng na yengsi mahausaga manade kaino magi mityengsi khaladuna paisadu piramlaga nokfe tawramlaga chatki Birena Laisi henbigi maningda yenglaga asigi nupisi aigi oigradi nuwaikranida horendi phone heka tokshinge asi khallaga biren magi thabaktuda amuk mai onsili Laisi henbishu yum yoraduna ngaihak potharage khanduna famungda longna hiplaga Mohenda message thajili Mohensu message adumak halai Nangga pau faunadabasi ishu yamna nuwaite Asum haina Mohensu message ka halai Laisi henbi message tu uraga Mohenda mabu thamoy sengna nushiri khanjaduna momon noklaga leje ngaihak leiraga Mohen phone tawshila ami Laisi henbi phone do paikhatlaga da Mohen Aisu nangga pau faunadabasi yamna uwan Adubu nang khaktaro aishu nini bema kayam kuire unarakdrisa video calling tawrake jinglo henbi sakdamdo amukta yengeba Laisi henbisu ngausinanu nimiku loina lei heba yamna khachanu Mohensu giri hekataklai Laisi henbi upai leitraduna video calling tawraga ngahak tuminna mane maku khanghanda wari sanaramlaga loireduna numidang wairamgi thabak inkhang loisilaga cha ising thongba loisilami mane makuga punna numidangi chak chaba loiraga
ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯣꯍꯦꯟꯒ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕ ꯋꯥꯍꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯦ꯫ ꯃꯣꯍꯦꯟꯁꯨ ꯊꯕꯛ ꯈꯔ ꯋꯥꯔꯨꯔꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯇꯨꯝꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯣꯍꯦꯟꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯔꯤꯜꯁꯀꯨꯝꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯡ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟ ꯊꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯅꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯅꯣꯟ ꯅꯝꯕꯔꯗꯨꯗꯒꯤ, "ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ꯫ ꯅꯪꯒꯤ ꯁꯛꯇꯝ ꯐꯖꯕ, ꯅꯪꯒꯤ ꯁꯕꯥꯟ ꯎꯔꯨꯕꯗ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦꯕꯣ"꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥ ꯉꯥꯡꯂꯤꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ? ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯅꯤ ꯈꯪꯂꯕ꯭ꯔꯥ"꯫ ꯑꯅꯣꯟ ꯅꯝꯕꯔ ꯑꯗꯨꯗꯒꯤ, "ꯁꯥꯎꯒꯅꯨ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯗꯤ ꯅꯊꯟꯇ ꯂꯩꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯒꯅꯤ꯫ ꯑꯩ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡꯁꯤ ꯎꯕꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗ ꯄꯨꯛꯆꯥꯎꯕꯤ ꯀꯥꯔꯛꯂꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯅꯣꯟ ꯅꯝꯕꯔꯗꯨꯅ, "ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦꯕꯣ, ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯦ"꯫ "ꯀꯅꯥꯅꯣ ꯅꯪꯕꯣ? ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ"꯫ ꯑꯅꯣꯟ ꯅꯝꯕꯔ ꯑꯗꯨꯅ, "ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯐꯣꯟ ꯁꯦꯝꯕ ꯕꯤꯔꯦꯟꯅꯤ"꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ, "ꯂꯩꯁꯤ ꯍꯦꯟꯕꯤ, ꯏꯀꯥꯏꯒꯅꯨ. ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯂꯤꯕ ꯉꯥꯛꯇꯅꯤ, ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅ ꯐꯣꯡꯗꯣꯛꯂꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯁꯤ, ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯂꯟ ꯊꯨꯝ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ. ꯋꯥꯠꯂꯤ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯊꯥꯔꯛꯎꯗꯅ. ꯍꯌꯦꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯦꯡꯅꯁꯤ, ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯑꯗꯨꯗ"꯫ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯃꯛ ꯇꯥꯈꯤ꯫ "ꯕꯤꯔꯦꯟ, ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯗ꯭ꯔꯕ? ꯅꯪ ꯑꯗꯨꯝ ꯆꯣꯞꯆꯔꯦ"꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯎꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯥꯟꯅꯒꯨꯝ ꯍꯣꯁꯇꯦꯜꯗ ꯊꯕꯛ ꯂꯥꯛꯏ꯫ ꯕꯤꯔꯦꯟꯒꯤ ꯃꯣꯕꯥꯏꯜ ꯁꯦꯝꯐꯝ ꯗꯨꯀꯥꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯐꯂꯞ ꯌꯦꯡꯉꯤ꯫ ꯕꯤꯔꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯁꯨ ꯌꯦꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯦꯡꯗꯕ ꯁꯥꯔꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯤꯔꯦꯟꯗꯨ ꯗꯨꯀꯥꯟ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ "ꯑꯩ ꯂꯥꯛꯀꯅꯤ, ꯅꯪ ꯂꯩꯔꯝꯃꯨ" ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯅ "ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯧꯔꯤꯕ ꯊꯧꯗꯧ ꯑꯁꯤꯅ ꯃꯣꯍꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯁꯨ ꯑꯄꯥꯝꯕꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩ꯫ ꯕꯤꯔꯦꯟꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯔꯨꯖꯕꯒꯤ ꯐꯤꯗꯣꯜ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯔꯦꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯏꯔꯨꯖꯕꯗꯨ ꯉꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯒꯤ ꯕꯤꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯅꯦ ꯀꯕꯤꯇꯥ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯀꯕꯤꯇꯥꯅ ꯂꯩꯁꯤꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, "ꯂꯩꯁꯤ, ꯅꯪꯕꯨ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯕ꯭ꯔꯣ"? "ꯂꯣꯏꯗꯧꯔꯦ ꯏꯅꯦ"꯫ "ꯑꯗꯨꯗꯤꯅꯦ, ꯁꯦ ꯂꯩꯁꯤ, ꯏꯁꯤꯡꯁꯤ ꯑꯃꯨꯛꯇ ꯁꯣꯛꯂꯛꯎ"꯫
ꯃꯅꯦꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯤ꯫ ꯃꯅꯦꯅ, "ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏꯀꯣ ꯂꯩꯁꯤ, ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯨꯏꯅꯒ ꯂꯩꯔꯗꯤ ꯅꯀꯣꯛꯇꯣ ꯑꯃꯨꯛ ꯆꯤꯛꯂꯛꯀꯅꯤ, ꯊꯨꯅ ꯀꯥꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯂꯩꯁꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯕꯤꯔꯦꯟꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅ ꯋꯥꯈꯜꯁꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯔꯥꯡꯅꯍꯜꯂꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯕꯤꯔꯦꯟꯒꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯕꯤꯔꯦꯟꯅ, "ꯅꯪꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯄꯥꯝꯃꯨꯔꯦꯕꯣ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯦ ꯅꯪꯁꯤ꯫ ꯑꯗꯣ ꯂꯩꯁꯤ, ꯑꯩ ꯂꯣꯀꯦꯁꯟ ꯑꯃ ꯊꯥꯔꯛꯀꯦ, ꯁꯤꯗ ꯂꯥꯛꯎꯀꯣ, ꯑꯃꯨꯛꯇ ꯊꯦꯡꯅꯁꯤ ꯅꯪꯒ." ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯤꯛꯑ ꯇꯧꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ꯫ ꯑꯃꯨꯛꯀ ꯕꯤꯔꯦꯟꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯅꯦ ꯃꯀꯨꯗ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯖꯤꯜꯂꯝꯂꯒ ꯂꯣꯀꯦꯁꯟ ꯊꯥꯔꯛꯄ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯟꯅ ꯆꯪꯂꯛꯂꯤ꯫ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯀꯨꯝꯊꯔꯛꯑꯒ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯅꯛꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯕꯤꯔꯦꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯁꯦ, ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯜꯂꯨ, 5,000 ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯄꯤꯕꯅꯤ, ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯕꯖꯥꯔꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯈꯛꯅ ꯂꯝꯕꯤ ꯑꯃꯗ ꯑꯄꯨꯅꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯏꯃꯪ ꯃꯪꯅ ꯂꯥꯛꯄꯅ ꯌꯨꯝꯒ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯅꯦꯝꯁꯨ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅꯦ?" "ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ, ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯈ꯭ꯔꯦ, ꯒꯥꯔꯤ ꯇꯣꯡꯂꯛꯄꯗ ꯑꯗꯨꯒꯤꯅꯤ." ꯑꯣꯏꯗꯕ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯞꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦ ꯃꯀꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯐꯣꯟꯗꯨ ꯎꯏꯔꯤ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯕꯤꯔꯦꯟꯅ, "ꯀꯩꯗꯧꯔꯤꯅꯣ ꯂꯩꯁꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ?" ꯂꯩꯁꯤꯅ, "ꯑꯩ ꯇꯨꯝꯃꯦ, ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ." ꯃꯥꯗꯤ ꯀꯅꯥꯅꯣ ꯈꯪꯗꯦ, ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯑꯗꯨꯃꯛ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯐꯣꯟꯗꯨꯗ꯫ ꯕꯤꯔꯦꯟꯁꯨ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞꯅ, "ꯂꯩꯁꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ." ꯈꯣꯟ ꯈꯔ ꯀꯜꯂꯛꯄ ꯑꯗꯨꯗꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯤꯠꯁꯤꯡꯅ ꯐꯣꯟꯒꯤ ꯏꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯕꯤꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯗꯤ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥ ꯕꯤꯔꯦꯟ, ꯑꯩꯗꯣ ꯑꯣꯏꯔꯨꯔꯦ, ꯑꯗꯨꯗ ꯈꯪꯍꯧꯗꯗꯅ ꯇꯧꯕꯅꯤ, ꯁꯥꯎꯒꯅꯨ." ꯑꯁꯨꯝ ꯊꯦꯝꯖꯤꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯁꯨꯝ ꯇꯧ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯤꯍꯟꯕꯣꯏ ꯈꯪꯍꯟꯕꯣꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯂꯧꯔꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯁꯤꯅ ꯕꯤꯔꯦꯟꯗ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯕꯤꯔꯦꯟꯅ ꯁꯨꯛꯌꯥꯃꯛ ꯌꯥꯔꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤ꯫ ꯃꯇꯝꯗꯨ ꯕꯤꯔꯦꯟ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯁꯦꯟꯐꯝ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤꯗꯨ ꯈꯥꯝꯂꯛꯄꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ
ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯍꯦꯟꯀꯞ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯉꯛ ꯉꯛꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯔꯦꯟ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ, ꯃꯅꯦꯝ ꯃꯀꯨꯁꯨ ꯊꯥꯖꯗꯕ ꯀꯌꯥ, ꯑꯁꯨꯝꯅ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯄ ꯊꯦꯡꯅꯕ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯟꯗꯣꯟ ꯃꯆꯦ ꯃꯅꯝꯃꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯩ, ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯤ ꯃꯅꯦ ꯀꯕꯤꯇꯥ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯖꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯍꯣꯡꯕ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ, ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯂꯩꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯁꯤꯅ ꯁꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯤꯔꯥꯡꯀꯪꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯊꯣꯛꯂꯤꯕ ꯈꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯟꯇꯦꯟ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫